Nang ang phone thang lagti kay. Ha? Ha? Oi. Nung nang chum phone de phone thang lagti kay gino. Ha? Nuwa. Phone thang lagti kay gino ba? Mayang ngarang nung thang se pung tara gi du na ina phone kyam tori phone chung tang thang lagte ma khanga ba. Kay phone thang lagti no ba? Ngaji khana tori mi nang. Ai che thabang bo loi san jing ai da ma hana thung ha re ba. Ha? Ngaji kari. Tagi si do adu do mang ki da no kha kuina du ga mu thina da na lai re. Adu ki che do yaw dra ga dine ngasi blood test taw ko pa ja ta se ya roi dori bane adu hoji budi phanga ka da khitang gyan ta na mayam da share to rai nya ba. Ada mayam huji lotion na lore du gi ngasi di am ko mu canteen da su nga sa lu ge ki trolley bag am su lai rake du gi atai kai ke posai du mathau da ba khara su lai rake angang sing thamama ga mu canteen da cha pai na hai do pakting amaroi na aduna mayam dum ngasi je posai dum khara dum lai rake aduna hoji akoi lotion na lore thoni paisa jang ga bag ta choi ra khara hapra ne du jo kai jaw de choi ra akoi angang ani je koi chen na lai re Bây làm món gì Đây tao nói पैसा tu पैसा gì cái máy đâu sợ li ai sẽ nusa đã chặt ngắn bây giờ mua bao nhiêu rồi bà ai sai tuần đó nè ai cái mai chứ lúc nằm bên đây giang băng ngầm trái thì mua sân đó nào ra ya mua sân là bên đây mai mít cái gì không là lúc nằm bên đây giang mua bên đây đúng khăng nha bà à đó chỉ yêu đó đấy quay xe highway bên đây lại nè bà yêu đó đấy ai đúng phim mà đúng được tàu nó có ngang ngay gì làm gì phẳng lại đấy để cuốn luôn chỉ cần tiền đào giải nó đều đấy Sri lộng na bà bạn cái rồi báo cái này vậy ai mà coi xe khá mà là cả khá lửa cái này một mà những hành là cũng thế đấy này ai đi road xe one way ơi vậy xin nè à coi xí cái chẳng hấp tre bà xoay xí chẳng hâu tre bà khăng đó nè aduna mamangda sigai changamaga di ya ba sigai changhodre ba sum masang chalura mamangde koiraga lai ne ba sit to phamda hare oi je ta yengo mayam Tripura lunch kari na mayam lai re se wa sange terapul pun terapul ngang nih kayak mami ngandang mami do basna nih ada mangun da tauraga ne maksi sigda phammi mayam i sing doctor e i je ching tho man na ne isa je i ga khara yaw da baji ga ne i ching tho man na ne lo ra ba ne je ado handa ki i ching tho ba se gi mathang da mu ching tho ta ba oi je ra ke bo Nanti aina net tes ama yam na tawning ba du do doctor na irak pra irak tabla khang de aina yam tawning ba lakke du siga hindui je ura ja ayu ai je hindui tum khatang long thok pot ne ma ki ri thrak jana lai bi wa ne ma khud ama du taw ri ai do ama ri na lakke yemune se ama ri ani ma join tar ani ma punna thamo ne ma ki si phajeng nganu ne photo loge यार कई बता रहे सना लन हिंदू रही नहीं माँ की जे मी कोई खुद मचात मंगा पा नहीं ना तरुक पा ले संगे मैं लाट लग दो रहे आई थम के दीदी जुआ लगे ayo didi deh wah kita yang botol ani ahum oh yang botol ahum asik free sale gain tau ini hang basu ya deh oh se asina asini kaisuna te jauh kaisum saat ing jo ing deh
ꯕꯕꯥ ꯁꯅꯥ ꯑꯁꯤꯒꯤꯁꯦ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯗꯅ ꯇꯧꯋꯦ ꯏꯪꯗꯣꯏꯁꯦ ꯑꯣ ꯑꯁꯤ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯔꯒ ꯏꯪꯗꯣꯏꯅꯦ ꯑꯁꯤ ꯏꯁꯤꯡ ꯕꯣꯇꯜꯗꯒꯤ ꯀꯔꯤ ꯐꯜ ꯀꯔꯤ ꯀꯔꯥꯡ ꯊꯝꯕꯒꯤꯅꯦ ꯑꯗꯣ ꯑꯩꯗꯤ ꯐ꯭ꯔꯤꯖ ꯑꯆꯧꯕꯒꯤ ꯃꯍꯨꯠꯇ ꯑꯁꯤꯁꯦ ꯑꯣꯏꯅ ꯂꯧꯔꯁꯤꯔꯥ ꯍꯥꯏꯅ ꯈꯟꯖꯜꯂꯛꯏꯕꯅꯦꯀꯣ ꯑꯗꯒꯤ ꯑꯁꯤꯒꯅ ꯌꯦꯡꯉꯨ ꯏꯁꯤꯡꯁꯦ ꯑꯁꯤꯅ ꯍꯣꯠ ꯂꯩꯔꯦ ꯑꯁꯤꯅ ꯅꯣꯔꯃꯦꯜ ꯂꯩꯔꯦ ꯑꯁꯤꯅ ꯀꯣꯜ ꯂꯩꯔꯦ ꯑꯁꯤꯁꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯄꯥ ꯊꯛꯏꯕꯅꯦ ꯏꯪꯕꯅ ꯂꯣꯏ ꯍꯥꯏ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯊꯛꯑꯦꯡꯒꯦ ꯑꯝꯇ ꯍꯥꯏꯔꯣ ꯑꯝꯇꯪ ꯇꯧꯔꯒꯅꯨꯕ ꯑꯗꯨꯝ ꯅꯝꯗꯣꯏꯔꯣ ꯑꯁꯤ ꯑꯏꯪꯕ ꯏꯪꯁꯨ ꯏꯪꯉꯤ ꯃꯌꯥꯝ ꯏꯪꯉꯦ ꯏꯁꯤꯡꯁꯦ ꯑꯁꯤꯗꯅꯦ ꯕꯤꯁꯂꯥꯔꯤ ꯕꯣꯇꯜꯗꯣ ꯍꯥꯞꯆꯜꯂꯤꯕ ꯕꯤꯁꯂꯥꯔꯤ ꯗꯤꯕꯥ ꯑꯆꯧꯕꯗꯣ ꯁꯤ ꯑꯁꯤꯒꯤꯗ ꯍꯥꯞꯆꯜꯂꯤꯕ ꯅꯥꯔꯤ ꯁꯤꯡꯒꯥꯗꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯆꯦꯀꯞ ꯂꯩꯌꯦ ꯀꯔꯤꯒꯤ ꯆꯦꯀꯞꯅꯣꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯅꯥꯔꯤ ꯁꯤꯡꯒꯥꯗ ꯉꯥꯏꯍꯥꯛꯇꯪ ꯎꯅꯔꯝꯈꯤꯔꯅꯦꯕ ꯑꯗꯨꯒ ꯃꯤ ꯀꯦꯟꯇꯤꯟꯗ ꯆꯪꯉꯨꯒꯦ ꯇꯧꯏꯅꯤ ꯃꯇꯝ ꯁꯪꯉꯒꯗꯤ ꯑꯗꯨꯝ ꯀꯦꯟꯇꯤꯟꯗ ꯆꯪꯉꯨꯒꯅꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯥꯔꯤ ꯁꯤꯡꯒꯥꯗ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯨꯈꯤꯒꯦ ꯃꯌꯥꯝ ꯀꯦꯟꯇꯤꯟ ꯃꯐꯝ ꯌꯧꯔꯦ ꯑꯗꯣ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯊꯝꯃꯝꯗꯣꯏꯅꯦꯕ ꯃꯅꯨꯡꯗ ꯃꯣꯏ ꯑꯦꯂꯥꯎꯠ ꯑꯣꯏꯗꯦꯕ ꯃꯣꯕꯥꯏꯜ ꯕꯦꯒ ꯄꯥꯏꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨꯝ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯣꯕꯥꯏꯜꯁꯦ ꯊꯝꯃꯝꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯅꯨꯡꯗ ꯆꯪꯈꯤꯒꯦ ꯑꯗꯣ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯂꯩꯔꯛꯄꯗꯣ ꯑꯗꯣ ꯑꯗꯨꯝ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯃꯥꯡꯗ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯉꯁꯤꯁꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛ ꯀꯦꯟꯇꯤꯟ ꯃꯐꯝ ꯌꯧꯔꯦ ꯁꯦ ꯁꯣꯔꯣꯛ ꯃꯄꯥꯟꯒꯤ ꯀꯦꯟꯇꯤꯟꯗꯨꯅꯤ ꯑꯩꯈꯣꯏ ꯆꯪꯉꯛꯏꯁꯦ ꯃꯌꯥꯝ ꯑꯩꯁꯦ ꯒꯣꯂꯥ ꯆꯥꯒꯦꯅ ꯁꯤꯗ ꯂꯥꯛꯏ ꯑꯗꯣ ꯔꯥꯈꯤꯗꯦꯗ ꯇꯔꯥ ꯑꯗꯣ ꯃꯥ ꯒꯥꯔꯤꯗꯣ ꯃꯥ ꯀꯌꯥꯗ ꯂꯝꯕꯤꯗ ꯐꯥꯁꯤꯅ ꯂꯩꯍꯧꯔꯦꯕ ꯑꯗ ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯒ ꯍꯧꯖꯤꯛꯁꯦ ꯒꯣꯂꯥ ꯆꯥꯒꯦ ꯇꯧꯔꯤ ꯃꯥ ꯉꯥꯏꯕ ꯑꯣꯏꯅꯅꯦ ꯁꯨꯃꯥꯏꯅ ꯊꯝꯕ ꯌꯥꯔꯣꯏꯅꯦ ꯄꯥꯏꯔꯒ ꯆꯠꯂꯨꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯦꯟꯇꯤꯟꯗꯒꯤ ꯊꯣꯛꯂꯛꯑꯒꯅꯦ ꯇ꯭ꯔꯣꯂꯤ ꯑꯆꯧꯕ ꯑꯃ ꯂꯧꯔꯛꯑꯦꯕ ꯑꯁꯤꯁꯤꯅ ꯃꯣꯜ ꯃꯅꯨꯡꯗ ꯄꯨꯁꯜꯂꯒ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯕꯤꯛ ꯕꯖꯥꯔ ꯃꯅꯨꯡꯗꯅꯦꯕ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯕꯤꯛ ꯕꯖꯥꯔ ꯅꯠꯇꯦ ꯁ꯭ꯃꯥꯔꯠ ꯃꯥꯔꯀꯦꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯕꯖꯥꯔ ꯀꯩꯅꯣ ꯕꯤꯛ ꯕꯖꯥꯔꯗꯤ ꯅꯠꯇꯦꯀꯣ ꯀꯩꯅꯣꯝ ꯗꯨꯀꯥꯟ ꯑꯃꯈꯛ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯁ꯭ꯃꯥꯔꯠ ꯕꯖꯥꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯑꯗꯨꯝ ꯃꯃꯥꯡꯗ ꯂꯩꯌꯦꯕꯅꯦ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯍꯧꯖꯤꯛ ꯑꯩ ꯁꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯄꯣꯠ ꯆꯩ ꯌꯦꯡꯉꯨꯒꯦ ꯀꯩ ꯍꯥꯏꯒꯦꯅꯦ ꯀꯔꯤ ꯑꯉꯥꯡꯒꯤ ꯕꯗꯥꯝ ꯀꯔꯤ ꯀꯔꯥꯡ ꯌꯦꯡꯉꯨꯒꯦꯕ ꯑꯩꯈꯣꯏ ꯃꯄꯥꯗꯤ ꯑꯥꯗꯗꯨ ꯕꯦꯒꯇꯣ ꯁꯪꯕ ꯑꯣꯏꯅ ꯃꯄꯥꯟꯗ ꯂꯩꯍꯧꯔꯦ ꯑꯗꯨ ꯃꯅꯨꯡ ꯆꯪꯈꯤꯒꯦ ꯑꯩꯅꯁꯨ ꯀꯨꯏꯅ ꯊꯤꯔꯛꯄ ꯃꯐꯝꯗꯨ ꯁꯤꯗ ꯂꯩꯔꯦ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟꯗ ꯀꯩꯅꯣ ꯂꯥꯛꯒꯤ ꯄꯨꯈꯝꯗ ꯕꯤꯛ ꯕꯖꯥꯔ ꯃꯥꯒꯤ ꯌꯥꯎꯗꯕꯤꯗ ꯑꯩ ꯊꯣꯟꯅ ꯃꯅꯨꯡꯗ ꯆꯪꯉ ꯄꯣꯠ ꯂꯧꯔꯤꯕꯅꯦ ꯑꯗꯣ ꯑꯩꯅ ꯕꯦꯒꯇꯣ ꯆꯤꯡꯉꯒ ꯀꯣꯏꯆꯠ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯕ ꯃꯥ ꯇꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯊꯣꯛꯂꯛꯑꯒ ꯑꯩꯁꯨ ꯇꯜꯂꯦꯕ ꯁꯤ ꯆꯤꯡꯉ ꯀꯣꯏꯆꯠ ꯆꯠꯂꯤꯁꯦ ꯑꯩꯁꯨ ꯇꯟꯁꯜꯂꯛꯑꯦꯕ ꯑꯗꯣ ꯀꯩꯗꯤ ꯇꯧꯅꯤ ꯊꯥꯡꯉꯒꯁꯨ ꯆꯠꯄ ꯉꯝꯃꯣꯏ ꯁꯤꯒꯤ ꯃꯅꯨꯡꯗ ꯀꯦꯟꯇꯤꯟꯗꯒꯤ ꯂꯧꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯁꯨ ꯌꯥꯎꯔꯤꯕꯅꯦ ꯑꯩꯁꯦ ꯃꯤꯅ ꯎꯔꯒ ꯉꯥꯎꯔꯦꯒ ꯍꯥꯏꯔꯅꯤ ꯑꯏꯪꯕ ꯊꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯏꯪꯕꯁꯦ ꯀꯥꯏꯗꯩ ꯂꯧꯗꯣꯏꯅꯣ ꯈꯪꯗꯦ ꯆꯣꯀ꯭ꯂꯦꯠ ꯑꯄꯥꯛꯄ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯎꯔꯒ ꯄꯥꯝꯕꯅ ꯂꯣꯏꯔꯅꯤ ꯌꯦꯡꯉꯨꯅे ꯀꯣꯇꯟ ꯀꯦꯟꯗꯤ ये कितने का है हाँ 250 ꯉꯥ ꯈꯨꯆꯥꯎ ꯑꯃ ꯑꯗꯨꯒ 150 ꯍꯥꯏꯅꯦ ꯁꯤꯁꯦ 150 ꯈꯨꯆꯥꯎ ꯑꯃ ꯑꯗꯨꯒ ꯂꯧꯖꯔꯔꯣꯏ ꯑꯩ ये छोटा छोटा कितने का है ꯃꯌꯥꯝ ꯑꯩꯁꯦ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦꯕꯀꯣ ꯆꯥꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯄꯣꯠꯁꯦ ꯈꯨꯇꯥꯡ ꯑꯃ ꯂꯧꯖꯔꯔꯣꯏ ꯑꯏꯪꯕ ꯑꯣꯏꯅ ꯊꯛꯎꯔꯒꯦ ꯃꯦꯍꯦꯟꯗꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯕꯦꯒ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ केजी अमा पोट हापी अदो अखोई इनाउपी नुपादा फोन तौगे ꯆꯦꯝꯇ ꯌꯦꯡꯍꯧꯗꯅ ꯉꯁꯥꯏꯗꯩ ꯅꯃ ꯌꯥꯝꯐꯥꯎ ꯌꯦꯡꯍꯜꯂꯛ ꯑꯝꯇ ꯌꯦꯡꯍꯧ
ꯌꯦꯡꯕꯤꯔꯛꯑꯣꯕ ꯍꯜꯂꯣ ꯍꯥꯏꯕꯗꯤ ꯌꯦꯡꯉꯣ ꯄ꯭ꯂꯤꯖ ꯍꯜꯂꯣ ꯅꯣꯏ ꯀꯥꯏ ꯂꯩꯒꯦ ꯑꯦ ꯑꯩꯗꯤ ꯃꯈꯥꯏ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯀꯩꯅꯣ ꯐꯥꯔꯁ ꯐ꯭ꯂꯣꯔꯗꯅꯦ ꯂꯩꯔꯤꯁꯦ ꯅꯪ ꯃꯤꯗꯣ ꯁꯔꯞ ꯗꯨꯀꯥꯟꯗ ꯂꯩꯌꯦ ꯁꯔꯞꯀꯤ ꯗꯨꯀꯥꯟꯗ ꯂꯩꯌꯦ ꯏꯅꯥꯎꯄꯤ ꯂꯥꯛꯑꯦ ꯁꯔꯞ ꯂꯩꯐꯝꯗ ꯂꯩꯌꯦ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥ ꯑꯩꯈꯣꯏ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯥ ꯅꯚꯥꯏ ꯑꯁꯣꯝꯗ ꯆꯠꯈꯤ ꯁꯤꯗ ꯂꯩꯔꯦ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡꯗ ꯀꯥꯒꯦ ꯁꯤꯒ ꯆꯠꯀꯦ ꯑꯂꯨꯝꯃꯤꯅ ꯊꯥꯡꯉꯝꯗꯦꯅꯦ ꯀꯤꯁꯅ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯀꯥꯈꯠꯂꯛꯏꯅꯦꯕ ꯊꯥꯡꯕ ꯉꯝꯗꯅ ꯑꯗꯨꯝ ꯊꯥꯡꯉ ꯄꯨꯔꯛꯏꯅꯤ ꯂꯨꯝꯕꯅ ꯂꯣꯏꯌꯦꯕ ꯄꯣꯠꯁꯦ ꯂꯨꯝꯕꯅ ꯂꯣꯏ ꯊꯥꯎꯅꯦ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯁꯥꯕꯣꯟ ꯈꯔ ꯂꯧꯒꯅꯤ ꯑꯗꯨ ꯃꯃꯥꯏ ꯅꯨꯡꯁꯥꯜꯂꯛꯄꯩ ꯃꯨꯟꯅ ꯌꯦꯡꯍꯧꯔꯤꯒꯦ ꯑꯩ ꯐꯖꯅ ꯃꯨꯁꯜꯂꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯩꯗꯤ ꯉꯁꯝ ꯉꯥꯡꯉꯦ ꯉꯥꯎꯔꯦꯅꯦ ꯀꯩꯁꯨꯝ ꯄꯣꯔꯛꯇꯦ ꯑꯕꯣꯟꯗꯔꯣ ꯌꯥꯝ ꯑꯩꯅ ꯑꯂꯨ ꯕꯨꯖꯤꯌꯥꯗꯣ ꯈꯔ ꯍꯥꯏꯌꯨ ꯍꯥꯏꯕ ꯄꯣꯝꯕ ꯂꯩꯍꯧꯗꯦ ꯄꯨꯔꯥ ꯈꯥꯂꯤ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯃꯥꯅ ꯑꯂꯨ ꯕꯨꯖꯤꯌꯥꯗꯣ ꯌꯥꯝ ꯑꯗꯣ ꯁꯥꯕꯣꯟ ꯀꯩꯅꯣ ꯇꯧꯔꯦ ꯗꯦꯀꯤ ꯑꯁꯤꯒꯤ ꯆꯣꯀ꯭ꯂꯦꯠꯁꯦ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟ ꯂꯩꯍꯧꯕꯅꯤ ꯀꯗꯥꯏꯅꯣꯅꯦ ꯁꯦ ꯀꯌꯥꯅꯣ ꯇꯔꯥꯅꯤꯊꯣꯏꯔꯣ ꯇꯔꯥ ꯈꯛꯄꯤꯈꯣ ꯑꯩ ꯀꯩꯅꯣꯒ ꯂꯧꯍꯧꯒꯦ ꯑꯩꯈꯣꯏ ꯇꯔꯥ ꯈꯨꯜꯂꯣ ꯑꯩꯅꯅꯦ ꯑꯅꯤꯈꯛꯅꯦ ꯊꯧꯔꯒꯅꯦ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔ ꯄꯨꯔ ꯂꯥꯛꯌꯨ ꯐ꯭ꯔꯤꯗ ꯅꯠꯇꯦ ꯇꯔꯥꯗꯅꯦꯕ ꯁꯥꯕꯣꯟ ꯊꯥꯡꯕꯩ ꯀꯛꯏꯁꯦ ꯄꯥꯔꯐ꯭ꯌꯨꯝ ꯆꯥꯏꯔꯛꯄ꯭ꯔꯣ ꯔꯟꯕꯤꯌꯥ ꯑꯣ ꯁꯤꯟꯊꯣꯜ ꯑꯗꯨꯃꯥꯏꯅ ꯇꯧꯏꯅꯦ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏ ꯃꯥꯜꯂꯦꯅ ꯈꯜꯂꯤꯗꯨꯒ ꯂꯣꯏꯔꯕꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯦ ꯋꯥꯔꯤ ꯑꯆꯥꯄꯣꯠꯁꯤꯡꯁꯦ ꯑꯃꯃꯝꯇꯅꯤ ꯁꯦ ꯆꯣꯀ꯭ꯂꯦꯠꯀ ꯇꯧ ꯆꯣꯀ꯭ꯂꯦꯠꯅꯤ ꯑꯩ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯦ ꯏꯁꯥ ꯏꯁꯤꯡ ꯀꯩꯅꯣꯝ ꯇꯧꯁꯤꯜꯂ ꯏꯁꯤꯡꯁꯦ ꯂꯩꯁꯤꯗꯤ ꯑꯌꯤꯡꯕ ꯀꯥꯏ ꯂꯩꯇ꯭ꯔꯕꯣ ꯏꯁꯤꯡ lupa mayam sih lupa kaya ano liter ani kan ya 25 ml liter ani makai ya gue tahu ya pak asik lupa kan 80 80 ay sulaw le ay sulaw le sih sari Bengali sari ini ini charger rồi anh cha rồi mà nằm đó ta đây đi luôn nuôi chồng có la theo xí la mà khá đây Cola makan lupa tara bi cola terus lalu nak ok kun ni ai charo anh sao mà thấy cà bò thơ cái lần rồi đấy đi charo ai được bóng này chứ anh lịch sẽ để cái anh muốn tụi mình à bữa dài chứ anh lịch xả với pi cái nào गाड़ी थम्बम से साइ जे भूत लई ना हाय बने बा गाड़ी पार्किंग जे नाउ पियो बिग बाजार द लाई बा स्मार्ट बाजार द लाई बने आई बिग बाजार त मा हाय द मया वारो जा दे हेक खाउ खि बा चिन जे गे हेक थोकि बा अदai नाउ पियो सु मोय लागो दो माइ तो दना उनारे उनारगा मोय मोयने मॉल मनुंग मोय मॉल मनुंग पोले बचंगनी हाय बने अदुगी आई सु संगनी आइने मोय गलो आई पोत पनि लई के लोय बने बा मोय संगनी आ पदु आई संगनिंग नने कोय मपा थादो करे अदुगा होजिगाई नमुगा मोय गलो इना लई हौरगाने होजि हलैनि तो याम इना ngasai लौबा केनि लगी लौबा मॉल लगी लौबा पोसै दा तो मैम दा शेयर तोरगे युम जोरगा हौजि तेंगोंदा पोत याम जाउदेबा कोल्ड ड्रिंक खरा यावरे अदुदने असिदि उलुरासु कैदौनि गाड़ी मन उठा फरक तारनिबा युम जोरगो इना शेयर तोरगे मैम दा से अमजि पोस्टा फोमो पोरे मैम आई युम जो ngam de humang pop tar sina kai nisa adu kamana adune kama hoen posta ru pi wai ma posta ru pi de bosta kari posta ru rang do ma jom sang ni ba मैम wang chunu ko yang ngang ni ka cha kan hong de chunu
ꯀꯧꯒꯦ ꯅꯤꯅꯤ ꯂꯥꯂꯥ ꯔꯥꯖꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯉꯥꯡ ꯑꯅꯤꯗꯣ ꯐꯦꯁ ꯃꯥꯛꯁꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯇꯩ ꯌꯥꯎꯔꯛꯇꯕꯅꯤ ꯆꯥꯔꯦ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯇ꯭ꯔꯣꯂꯤ ꯑꯃ ꯂꯧꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏ ꯃꯥꯁꯤꯟꯄꯨꯔꯒꯤ ꯐꯤꯌꯥꯗꯣ ꯃꯥꯒꯤꯅꯦ ꯌꯥꯕ ꯂꯧꯈ꯭ꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯑꯗꯣ ꯑꯩ ꯃꯌꯥꯝꯗꯨꯁꯨ ꯍꯥꯏꯍꯧꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯑꯁꯤ ꯋꯥꯠꯁꯦ ꯍꯥꯏꯍꯧꯗ꯭ꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯔꯛꯏ ꯅꯍꯥꯟꯒꯤ ꯄ꯭ꯔꯥꯏꯁ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯂꯨꯄꯥ 2,200ꯒ ꯑꯗꯨꯝ 2,200 ꯃꯈꯥꯏ ꯅꯠꯇꯦ 2 ꯃꯈꯥꯏ ꯅꯠꯇꯦꯅꯦ 2,200ꯒꯅ 1,400 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯏ ꯑꯁꯤꯒꯁꯨꯅꯦ ꯃꯌꯥꯝ ꯀ꯭ꯋꯥꯂꯤꯇꯤ ꯑꯁꯤꯒꯁꯨ ꯃꯑꯣꯡ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯒ ꯆꯞ ꯃꯥꯟꯅꯕꯗꯁꯨꯅꯦ ꯑꯁꯤꯒꯁꯨ ꯑꯍꯣꯡꯕꯁꯨ ꯂꯩꯍꯧꯔꯤ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯑꯇꯥꯡꯕꯁꯨ ꯂꯩꯍꯧꯔꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯇ꯭ꯔꯣꯂꯤꯁꯦ ꯃꯃꯜ ꯃꯥꯟꯅꯗꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯂꯨꯄा 2,200 ꯍꯥꯏꯅ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯊꯪ ꯊꯥꯗꯁꯨ ꯑꯗꯨꯝ ꯇꯥꯡꯈꯠꯈꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯣꯡꯊꯔꯛꯄ ꯌꯥꯏ ꯑꯗꯨ ꯐꯤꯛꯁ ꯃꯃꯜ ꯂꯩꯇꯦꯕ ꯐꯤꯛꯁ ꯂꯩꯇꯦꯕ ꯁꯤꯃꯗꯨ ꯃꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯤꯕꯅꯤꯅꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯉꯁꯤ ꯂꯧꯔꯛꯄ ꯇ꯭ꯔꯣꯂꯤꯗꯣ ꯌꯥꯝ ꯆꯥꯎꯕꯅꯦ ꯑꯩ ꯐꯝꯃꯤꯁꯦ ꯑꯩꯒ ꯃꯥꯟꯅꯔꯦ ꯃꯆꯟꯅꯨ ꯅꯣꯏ ꯊꯣꯛꯂꯛꯑꯕꯣ ꯃꯆꯟꯅꯨ ꯍꯥꯞꯄꯤꯈ꯭ꯔꯕꯣ ꯅꯨꯄꯥ ꯃꯣꯏꯒꯤꯗ ꯑꯩ ꯀꯥꯈꯠꯂꯛꯏꯁꯦ ꯌꯦꯡꯉꯣ ꯅꯨꯡꯁꯤꯒꯖꯥꯅꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯅꯤꯁꯦ ꯉꯁꯥꯏꯗꯩ ꯎꯕ ꯐꯪꯗꯦ ꯑꯩꯅ ꯀꯣꯏꯀꯧ ꯀꯧꯔꯤꯕ ꯁꯟꯅ ꯂꯥꯛꯄꯅꯤ ꯁꯟꯅ ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ ꯁꯟꯅ ꯆꯤꯒ ꯀꯥꯈꯠꯂꯣ ꯆꯤꯒ ꯀꯥꯈꯠꯂꯣ ꯁꯤ ꯃꯆꯟꯅ ꯆꯦ ꯃꯆꯥ ꯆꯦꯡꯒꯤꯁꯦ ꯃꯔꯩ ꯂꯩꯈꯔꯦ ꯅꯨꯡꯁꯤꯒꯖꯥꯅꯤꯕ ꯂꯥ ꯁꯤꯒ ꯂꯥ ꯃꯆꯥ ꯃꯌꯥꯝ ꯏꯔꯨ ꯃꯥꯏꯊꯔꯨꯔꯅꯤ ꯑꯣꯂꯥꯡꯕꯅꯁꯨ ꯂꯣꯏꯔꯦ ꯁꯝ ꯅꯥꯒꯁꯦ ꯑꯦꯛꯗꯝ ꯆꯣꯠ ꯂꯥꯎꯔꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ